ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯈꯠꯄ ꯄꯥꯎꯁꯤꯡꯒꯤ ꯑꯞꯗꯦꯠ ꯄꯤꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ GPRN ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯀꯤ ꯃꯤꯑꯣꯏ 4 ꯍꯥꯠꯈꯤꯕꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯈꯪꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯤꯔꯣꯏ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯦꯇ꯭ꯔꯤꯒꯥꯎꯗ ꯗ꯭ꯔꯒ ꯌꯣꯟꯕꯗ ꯆꯦꯟꯅꯕ ꯑꯃ ꯐꯥꯕ ꯆꯪꯂꯨꯕ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯊꯥꯡꯅ ꯊꯤꯜꯂꯛꯈ꯭ꯔꯦ꯫ NSCN ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯀꯤ ꯀꯦꯗꯔ 4 ꯍꯥꯠꯈꯤꯕ ꯑꯗꯨ NSCNIMꯒꯤ ꯈꯨꯠ ꯌꯥꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯁꯣꯝꯕꯨꯡ ꯑꯃꯗꯤ ꯁꯖꯤꯋꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗ ꯂꯩꯉꯥꯛꯅ ꯌꯨꯝ ꯁꯥꯅꯕ ꯄꯤꯔꯛꯈꯤꯕ ꯁꯦꯟꯐꯝ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ BDO ꯑꯣꯐꯤꯁꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ 11 ꯉꯁꯤꯗꯒꯤ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ DCꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ꯫ CM ꯑꯣꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ CM ꯑꯣꯏꯁꯤ, ꯐꯨꯔꯨꯞ ꯑꯃꯒꯤ CMD ꯑꯣꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯅ ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯦꯟꯁꯁ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ ꯍꯥꯏꯔꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯖꯨꯟꯇꯥ ꯆꯤꯐ ꯄ꯭ꯔꯁꯤꯗꯦꯟꯁꯤꯌꯦꯜ ꯃꯤꯈꯜꯗ ꯃꯤꯔꯦꯞ ꯑꯣꯏꯅꯕ ꯅꯣꯃꯤꯅꯦꯠ ꯇꯧꯈ꯭ꯔꯦ꯫ US ꯏꯔꯥꯟꯒꯤ ꯂꯥꯟꯅ ꯂꯥꯌꯦꯡꯕꯗ ꯁꯤꯖꯤꯟꯅꯕ MRI ꯃꯦꯆꯤꯟꯒꯤ ꯊꯕꯛ ꯂꯦꯞꯀꯗꯧꯔꯦ꯫ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥ ꯀ꯭ꯋꯥꯛꯇ ꯕ꯭ꯔꯥꯟꯆ ꯃꯣꯏꯔꯥꯡꯗ ꯊꯝꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯅꯥꯒꯥ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯅ ꯄꯨꯛꯅꯤꯡ ꯐꯥꯊꯗꯨꯅ ꯂꯩꯉꯥꯛꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯇꯣꯞ ꯌꯣꯛꯈꯠꯂꯤꯕꯁꯤꯡ ꯃꯤꯌꯥꯝꯅ ꯄꯔꯥ ꯇꯝꯕꯤꯗ꯭ꯔꯤꯉꯩꯗ ꯏꯁꯥꯅ ꯁꯦꯝꯗꯣꯛꯄꯤꯍꯧꯔꯣ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯒꯥꯁꯤꯡꯒꯤ ꯃꯔꯛꯇ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯕꯅ ꯂꯩꯔꯤꯕ ꯁꯤꯡꯅꯕ ꯑꯁꯤ ꯍꯦꯟꯅ ꯂꯨꯁꯤꯜꯍꯜꯂꯛꯀꯗꯧꯔꯤ ꯍꯥꯏꯅ UNCꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯣꯝ ꯀꯃꯤꯁꯅꯔꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔꯒꯤ ꯋꯥꯡꯃꯗ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯚꯤꯖꯟꯒꯤ SDOꯅ ꯀꯔꯝꯅ ꯏꯅꯨꯃꯦꯔꯦꯇꯔ ꯍꯥꯞꯄꯒꯤ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯅ JFDꯅ ꯍꯪꯂꯛꯂꯤ꯫ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯀꯪꯂꯩ ꯄꯥꯎꯊꯥꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯔꯝꯗꯝ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤ ꯑꯞꯗꯦꯠ ꯇꯥꯕ ꯑꯃꯗꯤ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯥꯎ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯗꯤꯚꯥꯏꯁꯇ ꯅꯣꯇꯤꯐꯤꯀꯦꯁꯟ ꯎꯕ ꯐꯪꯕꯤꯅꯕ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯣꯡꯕꯩ ꯚꯤꯂꯦꯖ ꯖꯪꯁꯟꯗ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ GPRN ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯀꯤ ꯀꯦꯗꯔ 4 ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯔꯤꯕ ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯈꯨꯟꯖꯥꯁꯤꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯇꯦꯟꯁꯟꯒ ꯂꯣꯏꯅꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯑꯃꯁꯨꯡ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤꯁꯤꯡ ꯄꯤꯗ꯭ꯔꯕꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯣꯏ ꯍꯥꯏꯔꯤ꯫ ꯑꯦꯝꯕꯨꯁꯇ ꯂꯩꯈꯤꯗ꯭ꯔꯕ ꯅꯥꯒꯥ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯇꯪ ꯇꯥꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯗꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯎ ꯍꯥꯏꯕ ꯍꯧꯖꯤꯛ ꯌꯥꯗꯅ ꯂꯩꯔꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟꯁꯤꯡ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯤꯔꯣꯏ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯥꯏꯁꯥꯟ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯗꯤꯃꯥꯄꯨꯔꯅ ꯂꯩꯈꯤꯗ꯭ꯔꯕ ꯁꯥꯔꯖꯟ ꯕꯥꯍꯟꯂꯦ ꯑꯂꯥꯄꯤꯌꯥ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯁꯧꯒꯠꯇꯨꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯗ ꯑꯏꯕ ꯑꯣꯏꯅ ꯄꯤꯔꯛꯈꯤꯕ ꯆꯤꯊꯤ ꯑꯗꯨꯗ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯟꯖꯦꯜ ꯒꯥꯡꯈꯣꯡꯌꯥꯅ ꯅꯥꯒꯥ ꯑꯥꯔꯃꯤꯁꯤꯡ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯃꯔꯝ ꯆꯥꯗꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯕꯥꯍꯟꯂꯦ ꯑꯂꯥꯄꯤꯌꯥ ꯑꯁꯤ ꯅꯥꯒꯥꯁꯤꯡꯒꯤꯗꯃꯛ ꯀꯨꯀꯤ ꯅꯥꯒꯥ ꯀꯟꯐ꯭ꯂꯤꯛꯇ ꯁꯔꯨꯛ ꯌꯥꯅꯕ ꯊꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯥꯒꯥ ꯑꯥꯔꯃꯤꯒꯤ ꯃꯈꯨꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯤꯌꯥꯝꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯆꯨꯝꯕ ꯑꯔꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯅ ꯈꯨꯗꯛꯇ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯥꯕꯤ ꯇꯧꯔꯤ꯫ ꯑꯃꯔꯣꯝꯗ GPRN ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯀꯤ ꯀꯦꯗꯔ 4 ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯅꯥꯒꯥꯁꯤꯡꯒꯤ CSOꯁꯤꯡ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ UNC, ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡ, TNAL, TSL, TKS, TMNL ꯑꯃꯁꯨꯡ ꯑꯟꯁꯝ ꯅꯆꯤꯡꯕ ꯑꯦꯄꯦꯛꯁ ꯕꯣꯗꯤꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ GPRN ꯅ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯖꯁꯇꯤꯁ ꯑꯊꯨꯕꯗ ꯄꯨꯔꯛꯅꯕ ꯗꯥꯕꯤꯁꯤꯡ ꯇꯧꯔꯤ꯫ ꯑꯃꯔꯣꯝꯗ NSCN-IMꯅ ꯊꯥꯗꯣꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯕꯩ ꯚꯤꯂꯦꯖꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯈꯦꯇ꯭ꯔꯤꯒꯥꯎ ꯌꯨꯝꯈꯥꯏꯕꯝ ꯂꯩꯀꯥꯏ ꯑꯦꯔꯤꯌꯥꯗ ꯉꯔꯥꯡ ꯄꯨꯂꯤꯁꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯕ ꯆꯪꯂꯨꯕꯗ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯔꯣꯝ ꯇꯥꯔꯛꯄꯗ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯗ꯭ꯔꯒꯀꯤ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯌꯨꯝꯈꯥꯏꯕꯝ ꯂꯩꯀꯥꯏꯒꯤ ꯑꯦꯔꯤꯌꯥꯗ MD
ꯅꯖꯥꯞ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯕ ꯆꯪꯈꯤ ꯃꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯈꯤ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯃꯨꯛꯅꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯏꯟꯁꯄꯦꯛꯇꯔ ꯔꯥꯖꯤꯕꯀꯤ ꯈꯨꯠꯇ ꯊꯥꯡꯅ ꯊꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯌꯥꯎꯔꯕꯁꯨ ꯑꯦꯝ.ꯗꯤ. ꯅꯖꯥꯠꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯝꯗꯨꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯈꯤ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯃꯤꯌꯥꯝꯒꯤ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯈꯟꯅꯕ ꯇꯤꯝ ꯑꯃꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯣꯡꯕꯩ ꯚꯤꯂꯦꯖ ꯖꯪꯁꯟꯗ NACN ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯀꯤ ꯀꯦꯗꯔ ꯃꯔꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞ ꯑꯃꯅ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯦꯁꯅꯦꯜ ꯁꯣꯁꯤꯌꯦꯂꯤꯁꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯅꯥꯒꯥꯂꯦꯟꯗ ꯏꯁꯥꯛ ꯃꯣꯏꯕꯥꯒꯤ ꯈꯨꯠ ꯌꯥꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯂꯤ NACNIMꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤꯅ ꯍꯥꯏ ꯍꯣꯡꯕꯩ ꯚꯤꯂꯦꯖꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯗꯨꯒ NACNIMꯒꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯁꯇꯒꯤ ꯀꯦꯗꯔꯁꯤꯡꯗ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯇꯩ ꯒ꯭ꯔꯨꯞꯁꯤꯡ ꯅꯠꯇ꯭ꯔꯒ ꯐ꯭ꯔꯦꯛꯁꯟꯁꯤꯡꯒꯤ ꯃꯔꯛꯇ ꯑꯣꯐꯦꯟꯁꯤꯚ ꯑꯦꯛꯁꯟꯁꯤꯡ ꯆꯠꯊꯅꯕ ꯗꯤꯔꯦꯛꯁꯟ ꯑꯃꯠꯇ ꯄꯤꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯞ ꯑꯁꯤꯅ ꯏꯟꯇꯔꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯏꯟꯇꯔꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ NARRꯒꯤ ꯔꯨꯜꯁ ꯑꯦꯟड ꯔꯦꯒꯨꯂꯦꯁꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯟꯚꯦꯔꯤꯐꯥꯏ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯁꯟꯗꯣꯛꯂꯤꯕ ꯑꯁꯤꯗ ꯊꯥꯖꯕ ꯊꯝꯂꯣꯏꯗꯕꯅꯤ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯐꯥꯗꯅ ꯂꯩꯅꯕꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯁꯑꯣꯝꯕꯨꯡ ꯑꯃꯗꯤ ꯁꯖꯤꯋꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯀꯧ ꯈꯨꯜꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯈꯣꯏꯗ ꯌꯨꯝ ꯁꯥꯅꯕꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯄꯤꯔꯛꯈꯤꯕ ꯁꯦꯟꯐꯝ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯕ꯭ꯂꯣꯛ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯐꯤꯁꯔ BDO ꯑꯣꯐꯤꯁꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯃꯁꯤꯡ ꯌꯥꯝꯂꯕ IDPꯁꯤꯡꯅ ꯁꯑꯣꯝꯕꯨꯡꯗ ꯂꯩꯕ BDO ꯑꯣꯐꯤꯁꯇ ꯆꯪꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯁꯦꯅꯤꯌꯔ BDO ꯎꯅꯔꯕ ꯃꯇꯨꯡꯗ ꯏꯀꯧ ꯈꯨꯜꯒꯤ ꯏꯃꯨꯡ 50ꯗ ꯄꯤꯔꯛꯈꯤꯕ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯂꯥꯈ 25 ꯍꯟꯗꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯑꯣꯝꯕꯨꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯂꯣꯡꯖꯝ ꯕꯁꯟꯇꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯂꯩꯉꯥꯛꯅ ꯌꯨꯝ ꯁꯥꯕꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯁꯦꯟꯐꯝ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯥꯛꯂꯕ ꯃꯇꯝꯗ ꯂꯨꯄꯥ ꯂꯥꯈ 3ꯗ ꯇꯦꯟꯁꯤꯜꯂꯛꯄ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯈꯛꯇ ꯅꯠꯇꯅ ꯏꯀꯧ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯪꯕ ꯌꯥꯕꯒꯤ ꯃꯃꯤ ꯎꯗ꯭ꯔꯤꯉꯩ ꯌꯨꯝ ꯁꯥꯅꯕ ꯄꯩꯁా ꯄꯤꯕ ꯇꯧꯕꯤꯒꯅꯨ ꯍꯥꯟꯅ ꯆꯪꯕ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯇ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ IDPꯁꯤꯡꯒꯤ ꯋꯥꯐꯝꯕꯨ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯏꯃꯨꯡ ꯑꯃꯃꯝꯗ ꯂꯨꯄꯥ ꯂꯤꯁꯤꯡ 94 ꯀꯥꯞꯁꯤꯟꯕ ꯇꯧꯔꯛꯈꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯀꯥꯞꯅꯕ IDPꯁꯤꯡꯗ ꯆꯦ ꯆꯥꯡ ꯄꯤꯔꯛꯅꯕ ꯈꯪꯍꯜꯂꯛꯄꯗꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯄꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯁꯤꯗ ꯅꯠꯇꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯐꯝꯅꯥꯏꯕ ꯀꯌꯥꯅ ꯃꯈꯣꯏꯕꯨ ꯃꯥꯔꯆ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯕꯒꯤ ꯃꯃꯤ ꯎꯔꯛꯇꯕ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ IDPꯁꯤꯡꯕꯨ ꯃꯌꯨꯝ ꯃꯀꯩ ꯂꯩꯇ꯭ꯔꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯏ ꯂꯩꯉꯥꯛꯅ ꯄꯤꯅꯕ ꯊꯧꯔꯥꯡꯂꯤꯕ ꯂꯨꯄꯥ ꯂꯥꯈ 3ꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯃꯁꯤꯅ ꯌꯨꯝ ꯁꯥꯕ ꯌꯥꯒꯗꯕꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯒ ꯂꯣꯏꯅꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯨꯞ ꯀꯝꯄꯦꯟꯁꯦꯁꯟꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯂꯧꯃꯤꯁꯤꯡꯗ ꯐꯪꯅꯕ ꯇꯥꯟꯅꯔꯕꯁꯨ ꯐꯪꯗꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ IDPꯁꯤꯡ ꯑꯌꯥꯝꯕꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯈꯤꯕ ꯃꯔꯝꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ 12 ꯉꯁꯤꯗꯒꯤ ꯊꯤꯡꯖꯤꯟꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯛꯆꯤꯡꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯛꯆꯤꯡꯒꯤ ꯁꯕ ꯗꯤꯚꯤꯖꯅꯦꯜ ꯑꯣꯐꯤꯁꯥꯔꯅ ꯊꯣꯛꯄ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯅ ꯍꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯍꯥꯡꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞ 12 ꯊꯤꯡꯖꯤꯟꯅꯕꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯄ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯂꯧꯈꯠꯂꯛꯄ ꯔꯤꯁꯦꯇꯜꯃꯦꯟꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯦꯡꯂꯒ ꯇꯧꯕꯅꯤ ꯁꯨꯒꯨꯅꯨ ꯋꯥꯄꯣꯛꯄꯤ ꯇꯥꯡꯖꯦꯡ ꯑꯃꯗꯤ ꯁꯦꯔꯧ ꯕꯖꯥꯔꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯈꯤꯕ ꯃꯤꯌꯥꯝ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯍꯧꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯀꯛꯆꯤꯡ ꯀꯂꯌꯥꯟ ꯑꯥꯁ꯭ꯔꯝ ꯀꯛꯆꯤꯡ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝ ꯀꯛꯆꯤꯡ ꯀꯣꯟꯒꯣꯏ ꯕꯖꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ SCS ꯍꯣꯁꯇꯦꯜ KMC ꯌꯨꯝꯕꯤ ꯃꯆꯥ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯩꯔꯛ ꯁꯅꯥꯇꯣꯝꯕꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯤꯌꯥꯡꯂꯝ ꯒꯥꯔꯜꯁ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯁꯦꯛꯃꯥꯏꯖꯤꯟ ꯃꯅꯤꯡ ꯂꯩꯀꯥꯏ ꯄꯟꯆꯥꯌꯠ ꯘꯔ ꯂꯝꯖꯥꯎ ꯑꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯂꯥꯡꯃꯩꯗꯣꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯉꯁꯤꯗꯒꯤ ꯊꯤꯡꯖꯤꯜꯂꯒꯅꯤ ꯑꯗꯨꯃꯛꯄꯨ ꯃꯣꯔꯦ ꯅꯥꯄꯦꯠ ꯌꯥꯎꯅ ꯃꯍꯧꯁꯥꯒꯤ
खुंदा लेताबदा खुदोंग चाद्रिबा मफमसिंगददी लांजेलक्पा मियोइसिंगी ओइनदी वाबगाइदा लेबा यांगबी गर्ल्स हाई स्कूल दा चंगजफम पीगनी हाइरी चेरोल सिना अरोइबदा हाई मरी लेनबा नोडल ऑफिसर सिंगना मखोइना पूरीबा रिलीफ कैंप सिंगी आईडीपी सिंगी रीसेटलमेंट का मरी लेनबा मथोक पांगथोकदबनी हाइना एसडीओ कक्सिंगी नोटिफिकेशन असिना मखा ताना खंगली Forgive and forget haiba asi nakal animak na tawgadabani adubu amana irang asida thokiba thodok-sing kauthoklaga kanglup amagi changlakpa miyoi khudingbak nongmaina kapkani haiduna leiriba asinadi chanaba yaroi nakal amakhaktagi lengak oheningde haina imagi mairagi president Thoksom Sujatana phongdokli Sujatana makhatana hai kumja lising ani kunmangagi October thada Manipurda leiriba national highway singda Manipurgi miyamna chathok chasin tawbada ayat apan pidanaba miyamgi yenglaga High Court of Manipurda thakiba public interest litigation thakiba adugi hearing ngasi pawba maka tabaga loinana Manipurgi chief minister na haikiba wafamda national highway singda chatpa yai miyoi ayamba loina chatli thajaba ngamdaba khara khakna chatpa ngamdabani haina haikhrabasu Manipur High Court ki maikaidigi order thokiba leitri justice pbde madugi mahuta atopa numita hearing chathanaba order oina thoraki haiki mana makatana hai Hauzik leiriba phibam asida chief minister na haikibu wabu ingadra natraga court na tarakpa raibu ingadra haiba micham miyamda chamamnaba ama lakpadagi imagi mairagi mihut singna chamamnaba asi kohanaba lengak amadi court animaki pakhum adu miyamda mayek sengna khanganbiu one side dead oiba mowong asida misam miyam wanare maramaduna atuba matamda lengaki maikaidigi asengba pakhum pibiu hainasu appeal tawki mahakna makatana chief minister na thamkiba wafam adu michang mikhai naiba wangangni karigumba kuki jo singna imphal da lakpa matamda protection pigani haiba aduga maitei singna national highway singda chattabana kibagi chattabani haiba Riks lauraga chachou haibaga chap manei haibo wafamsu Sujatana phongdoki Manipurgi CM oiragadi Manipurgi CM oisi phurup amakhaki CM oheningde haibana jingba wafamsingsu phongdoki Lamdam asigi miyamna NRC update hana tauraga mitop khandoklaba tungda census pangthokpiu haina tongan ba CSO yauna miyamna khongjang kaya chanchinduna leiriba tanja asida handak henglep constituency da ahanba oina census pangthoknaba lengakna enumerator hapsilapkiba asi laibak thibani atopa leiriba district singi enumerator phawba khaptringaida henglepta pangthoknaba honariba asi lengak asigi manungda kari aronba agenda leibanu haiba asi chief minister Yumnam Khemchana miyamda mayek sengna khangangadabani henglep constituency gi MLA Lejamang asi anuba lengak sembada support phawba tawkhidaba amadi separate administration demand tawbada chauna mateng pangliba MLA amani haibasi miyamna ikhangna khangnaraba wafam ngaktani masina CM na census niyam chumna pangthokani hairibasi karamba mongda pangthokadoribano haibo wafam miyamna mayek sengna khanghalu haina 13 CSO Kangleipaki convener Santa Nahapamna phongdokhibani Anoba president gi Mikhal pangthoknaba mirep oinabagidamak Myanmar gi military junta gi luchingba Min Aung Hlaing-bu mirep ohenabagi matangda nominate tawkhre kumja lisingani kunmathoida ku tawduna Myanmar da lengak paikiba Min Aung Hlaing na kumja lisingani 13 dagi hongna Myanmar gi Armed Forces da luchingduna lakhibani lebak asigi nauna pangthokadoriba parliament ki lower house ki mifamna Miong yauna Miyoi ani Vice President ki mirep oinaba nominate tawki Upper House nasu miyoi ama Vice President mirep ki nominate tawgani House ani makna lebak ki anoba President ama khannaba matam lautholagani military ga nangnaba political party amana General Min Aung Hlaing gi ming propose tawrakpada maikei amatadagi ayetpa pirakhide hairi amaromda Min Aung Hlaing na mirep oigadaba maramna Commander in Chief ki pham thadoki West Asia da thokliba lal asina malemda thau phangdabagi awaba mayok nahanbagi mathakta ana layengbada sijinariba MRI scan thabak lefhangadori Strait of Hormuz thingjinkibana malemgi mafam ayambada thau phangdabagi awaba mayoknari masidagi hena khudong thiningai oiribadi helium marang kaina phangdabagi matangdani US Geological Survey gi report matung inna mamang sahida United States na malemgi tongan ba mafamda helium cubic feet million humputaruk rom supply tawki Strait of Hormuz thingjin kraba tungda Cape of Good Hope na singba atopa
कायथोकपा लंबीसिंग फावरगा कोयथोकपा लंबीसिंग फावरगा पोचै होंदोक होंजिन तौबदा मतम हेना चंगबगा लोइनना ममलसु हेंगलकपगी फिबमदा लैरी मालेंगी ओइना हेलियम ख्वाइदगी चांग वांगना पुथोकलिबा कतार अमसुंग यूएस नि लेबाक अनि असि पुल्लगा मालेमदा सिजिनरिबा हेलियम चादा हुम्फुरोम पुथोकली एमआरआई स्कैन लौबदा तंगाइफदना सिजिनरिबा पोलम अमा ओइरिबा हेलियम मरांग काइना फंगद्रबदी मालेंगी मफम अयामबदा अना लायंगी थबक थोरमसिंगदा चाउना अपनबा थोरकप याई हाइना थाजनरी क्वाक्तादा थमगदबा नेशनलाइज बैंक ऑफ इंडिया क्वाक्ता ब्रांच मोइरांगदा थमनबा होनरिबा असि पुंग हुम्बुद्रा निथोइगी मनुंगदा क्वाक्ता बाजारदा थमनबा थबक हौगदबनी हाइना यंग क्वाक्ता ऑर्गेनाइजेशन जेनजेट मिलेनियल अमदी क्वाक्तागी माहिरोइ लुपसिंगना मरी लेनबा ऑथोरिटी सिंगदा मतम थाखिबा सूरगसु मरी लेनबा ऑथोरिटीना एक्शन अमता लौखलक्तबना क्वाक्तागी नहासिंग हौरक्तुना ngarang क्वाक्तागी मफम कयादा वाकत खोंजंग चथखरे ह्यूमन चेन सेमदुना कोलाव कया लाउखरे क्वाक्तागी मरु ओइबा नहासिंगी लुपसिंग YKO जेनजेट मिलेनियल अमदी क्वाक्तागी माहिरोइ लुपसिंगी निहुसिंग यावना नहा कयाना क्वाक्ता बैंक ऑफ इंडिया क्वाक्तादा बैंक ऑफ इंडिया पुराउ क्वाक्ता बैंक ऑफ इंडिया थमगदबनी क्वाक्तागी चाकथुंग मत्प यारोय हाइना थाबा प्लेकार्ड कया अमसु पाइदुना क्वाक्तागी IVR सिंगदा वाकत खोंजंग चलबा मतुंगदा क्वाक्ता बाजार तिदिम लंबीदा हिमेन चेन सेमदुना खोलाव कया लाउदुना खोंजंग चंगसिनकी अमदी क्वाक्ता बाजारदा अरोइबा ओइना नहासिंगना पुंदुना खोलाव कया सु लाउखी खोंजंग चंगसिनकीबा अदुगा मरी लैनना YKO की जनरल सेक्रेटरी अनिस अहमद ना फोंदोखिबदा बैंक ऑफ इंडिया थमनबा चप मानबा मतमदा टेंडर थोकिबा इम्फाल वेस्ट डिस्ट्रिक्ट की मनुंग चनबा छामुरौदा प्रोजेक्ट सेमगटपा हौख्रे क्वाक्तागिना तासिनदना चनैनना थमलिबा करी अमता तौदना थंबा यानिंगदे क्वाक्ता बाजारदा नेशनलाइज बैंक अमा थंबा हाइबसी क्वाक्ता मियांगी मंगलालनी मसी कना अमतना मुनबसु यारोय RBI की मतुंग इन्ना मी यामना ताबा मफमदा बैंक थंबा हाइबा असिदा डिस्ट्रिक्ट कंसल्टेटिव कमिटी की रोल यामना चाउई हाइबा खंगसिनदबा यारोय हाइना फोंदोखी उखरुल डिस्ट्रिक्ट लैरिबा तांखुल नगा इचिल इनाउक सिंगना पुंगनिंग फाथदुना स्टेट लंगांगना लॉ एंड ऑर्डर ngangnaba honariba asida mating pangbiu haina chief minister yumnam khemchan na appeal tokre chief minister gi secretariat gi thadorokpa cherol asina hai ukrul district ta miyamna hingsa gi thogdok sing mayoknabagi लोइनना बॉर्डर डिस्ट्रिक्ट असिगी फिबम साथीबा ओइरकले थोखरबा लाइबक थीबा थौदो अदुगिदमक महाक्सु नुंगाइतबा फावी अदुबु हिंसागी थबक चथबना करीगुम्बा मखल अमतगी वारोइसिन पुरकपा ngamloi मरम अदुना यारिबा मखै हिंसागी थबकसिंग तौबिगनु लैंगाक असिना चौकट खोंथांगी थबक थौरमसिंगदा अकनबा मियेंग थमली लोगी ओइबा थबकसिंगसु अदुमक लाकनी हाइना चीफ मिनिस्टर वाई खेमचानगी अबिलना मखातारी इसागी खुदोंग चाबा खरगिदमक आधार अमदी इलेक्टोरल रोलदा मिटोप मियानचासिंग इनरोल तौदुना हापचिलिबा अमदी खंगना चानबनी हाइदुना मिटोप योखतलिबसिंग मियामना परा तंबीद्रिंगैदा इसाना खंगना सेमदोकपिहौरो हाइना ऑल मणिपुर स्टूडेंट यूनियन एमसुगी माइकैदगी थमलगरी एमसुना रियलाइज टू सेव द इंडिजिनस पीपल ऑफ मणिपुर हाइबा थीमदा लेप्तना चथरग्लिबा 93 सुबा मिकअप थोकपा थाबुम थरोंगी एकेडमिक कैंपेन की सरुक अमा ओइना इबोटोन सना गर्ल्स हायर सेकेंडरी स्कूल उरीपोक रूरल एकेडमी ऑफ एडवांस लर्निंग टॉप सिफाई अमदी SI स्कूल कांचीपुरदा महिरोय अमदी ओजासिंग पुन्ना खन्नमिनबगी मिफमदा फोंदोखिबनी कैंपेन अदुदा एमसुगी जनरल सेक्रेटरी सलाम चंखोनमना हाई मिटोपतगी इरमदम असि कन्नबो होनबदा लेंगा खक्तमक्ता थाजबसु चुमदे लमदम असि लेमिनरिबा मियाम खुदिकमकना मिकअप थोक्तुना इसा इसागी थौदांसिंग अदु लौबा चंगी हाइना फोंदोखी मखा तारकपा अतोपा पाउदा कामजोंग डिस्ट्रिक्ट की होंगबै विलेज दा नागा आर्मी मरी हाटखिबगी थौदोक अदु UNC की माइकैदिगी यामना कन्ना यानिंगदबा फोंदोरगली अदुम ओइनमक थौदोक अदुगा मरी लैनना हिंसा थोक्तना शांति अमसुंग यूनिटी पुरकनबा अपीलदि तौरकली हौजिक ओरिबा फिबम असिदा नागा सिंगी मरकता हिंसा की थोंगसिंग चथबा असिना नागा मियांगी कलेक्टिव फ्यूचर दा अकीबा कया पीबदा नतना लैरिबा सिंगनबसिंग असि हेना लुसिलकनी हाइना UNC ना थादोकपा चेरोल असिना पल्ली चेरोल असिना मखा हाई लाइबक थीबा थौदोक अदुगी मतंगदा चेनरिबसिंगी मथक्ता अथुबदा चपचाबा एक्शन लौखिरकदबनी लोइनना थौदोक अदुगी मतंगदा मपुंग फाबा इन्वेस्टिगेशन चथदुना थिनथबा तौदना फैमिली सिंगदा अचुंबा वायलसिंग
ꯐꯪꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ UNCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯔꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯤ꯫ ꯅꯥꯒꯥ ꯂꯨꯆꯤꯡꯕ ꯑꯥꯔ ꯁꯨꯏꯁꯥꯅ ꯃꯁꯦꯜ ꯃꯔꯛꯇ ꯌꯨꯅꯤꯇꯤ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯁꯨꯡ ꯇꯣꯈꯥꯏ ꯇꯥꯕꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯗꯨꯅ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯗꯨꯅ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯁꯦꯟꯁꯁꯀꯤ ꯍꯥꯎꯁ ꯂꯤꯁꯇꯤꯡ ꯑꯣꯄꯔꯦꯁꯟꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯄꯒꯤ ꯃꯇꯥꯡꯗ ꯍꯣꯝ ꯀꯃꯤꯁꯅꯔꯅ ꯊꯣꯛꯄ ꯑꯣꯔꯗꯔꯒꯤ ꯋꯥꯡꯃꯗ ꯀꯔꯝꯅ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯚꯤꯖꯟꯒꯤ SDOꯅ ꯏꯅꯨꯃꯦꯔꯦꯇꯔ ꯍꯥꯞꯄꯒꯤ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯅ JFDꯒꯤ ꯀꯟꯚꯦꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯍꯪꯂꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯊꯧꯔꯝꯗ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡꯂꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯅꯝꯕꯣꯜ ꯒꯣꯕꯤꯟꯗꯒ꯭ꯔꯥꯝ ꯂꯥꯏꯕꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯅꯥꯔꯣꯜꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯁꯤꯡ ꯌꯥꯝꯅ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯑꯁꯤꯅ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯍꯤꯡꯕꯗ ꯌꯥꯝꯅ ꯂꯨꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯦ꯫ ꯃꯤꯇꯣꯞꯁꯤꯡꯅ ꯈꯨꯜꯂꯤꯡꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯁꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕꯗ ꯅꯠꯇꯅ ꯃꯤꯌꯥꯝꯗ ꯑꯣꯏꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄꯗꯨꯅ ꯎꯠ ꯆꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯁꯨ ꯀꯌꯥ ꯑꯁꯤ ꯌꯦꯡꯂꯨꯕꯗ ꯃꯅꯤꯄꯨꯔꯒ ꯌꯨꯝꯊꯪꯅꯔꯤꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇꯒꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯤꯇꯣꯞꯁꯤꯡꯅ ꯂꯥꯟꯗꯥꯔꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯗꯤ ꯃꯤꯇꯣꯞꯁꯤꯡꯅ ꯂꯥꯟꯗꯥꯔꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯅ ꯃꯤꯇꯣꯞꯁꯤꯡ ꯇꯛꯊꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯤꯇꯣꯞꯁꯤꯡ ꯌꯣꯛꯈꯠꯇꯨꯅ ꯊꯝꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯗꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯃꯨꯠꯈꯤꯕ ꯌꯥꯅ ꯂꯩꯔꯦ꯫ ꯂꯣꯏꯅꯅ JFDꯅ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯂꯥꯎꯗꯨꯅ ꯂꯥꯛꯄ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇ꯭ꯔꯤꯉꯩ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯥꯕꯤꯗꯅ ꯂꯥꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯍꯤꯜ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯣꯏꯅ ꯁꯦꯟꯇꯔꯅ ꯂꯨꯄꯥ ꯀꯔꯣꯔ 15,000 ꯑꯦꯂꯣꯀꯦꯠ ꯇꯧꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯀꯔꯣꯔ 2,100 ꯌꯥꯎꯔꯛꯄꯗ ꯁꯤꯑꯦꯝ ꯈꯦꯝꯆꯥꯟꯗꯅ PM ꯃꯣꯗꯤ ꯑꯃꯗꯤ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯄꯤꯁꯦꯜ ꯑꯦꯁꯤꯁꯇꯦꯟꯠ ꯇꯨ ꯁ꯭ꯇꯦꯠ ꯐꯣꯔ ꯀꯦꯄꯤꯇꯦꯜ ꯏꯟꯚꯦꯁꯠꯃꯦꯟꯠ 2026-27 ꯀꯝꯄꯣꯅꯦꯟꯠꯀꯤ ꯄ꯭ꯔꯥꯏꯗ ꯑꯣꯐ ꯍꯤꯜꯁꯀꯤ ꯃꯈꯥꯗ ꯍꯤꯜ ꯁ꯭ꯇꯦꯠꯁꯤꯡ ꯑꯣꯏꯅ ꯄꯨꯟꯅ ꯂꯨꯄꯥ ꯀꯔꯣꯔ 15,000 ꯑꯦꯂꯣꯀꯦꯠ ꯇꯧꯕꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯂꯨꯄꯥ ꯀꯔꯣꯔ 2,100 ꯌꯥꯎꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯝꯄꯣꯅꯦꯟꯠ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯨꯄꯥ ꯀꯔꯣꯔ 3,400 ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯅ ꯃꯤꯖꯣꯔꯥꯝꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯀꯔꯣꯔ 100 ꯑꯦꯂꯣꯀꯦꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯦꯟꯇꯔꯒꯤ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯆꯤꯡꯗ ꯅꯝꯅ ꯂꯩꯔꯤꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯚꯥꯔꯠ ꯑꯃꯗꯤ ꯅꯣꯡꯄꯣꯛ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯋꯥꯡꯕ ꯆꯤꯡꯁꯤꯡ ꯂꯩꯕ ꯃꯔꯝꯅ ꯂꯝꯕꯤ ꯊꯣꯡ ꯅꯥꯇꯩ ꯆꯥꯗꯕ, ꯄꯣꯄꯨꯂꯦꯁꯟ ꯌꯥꯝꯅ ꯇꯥꯗꯕ, ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯅꯤꯡꯊꯤꯅ ꯂꯩꯇꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯑꯍꯦꯟꯕ ꯐꯟꯁꯤꯡ ꯊꯥꯗꯗꯨꯅ ꯂꯝꯕꯤ ꯊꯣꯡ ꯐꯒꯠꯍꯟꯗꯨꯅ ꯀꯅꯦꯛꯇꯤꯚꯤꯇꯤ ꯅꯤꯡꯊꯤꯅ ꯂꯩꯍꯟꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯈꯨꯃꯥꯡ ꯌꯥꯡꯁꯤꯟꯅ ꯄꯥꯏꯈꯠꯇꯨꯅ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯤꯡ ꯐꯒꯠꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯊꯥꯗꯔꯛꯀꯗꯧꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤꯒꯤꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯔꯁ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯧꯖꯤꯛ ꯆꯤꯡꯅ ꯅꯝꯅ ꯂꯩꯔꯤꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯑꯃꯁꯨꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯐꯤꯖꯤꯀꯦꯜ ꯏꯟꯗꯤꯀꯦꯇꯔꯁꯤꯡ ꯃꯄꯥꯡꯒꯜ ꯁꯣꯟꯕ, GSDP ꯔꯦꯁꯤꯑꯣꯗ ꯍꯥꯏ ꯗꯤꯕꯦꯠ ꯂꯩꯕ ꯑꯃꯁꯨꯡ ꯑꯟꯇꯦꯛꯁ ꯔꯦꯚꯤꯅ꯭ꯌꯨꯗ ꯍꯟꯊꯅ ꯂꯩꯔꯤꯕꯁꯤꯡ ꯀꯣꯛꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯟꯇꯔꯒꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯊꯥꯔꯥꯃꯟꯕꯨ ꯄ꯭ꯔꯥꯏꯗ ꯑꯣꯐ ꯍꯤꯜꯁ ꯀꯝꯄꯣꯅꯦꯟꯠ ꯍꯧꯗꯣꯛꯇꯨꯅ ꯂꯝꯗꯝꯁꯤꯡ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕꯒꯤ ꯃꯥꯏꯀꯩꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫